Angomcha Bimolna koi Manipuri matang da sawa phak hebagi pau aduga lurana koi chief minister na Manipur university da koi open gym amadi art culture gi building sing sanga bagi koi madu phongdok ki wafam sing aduga opposition oiba congress na koi Manipur governor unaduna chief minister advice tawbini na ba wakat ki bagi pau na pau phone ni lakshani wafam ni ja ham da ngarang koi parliament da ngarang president koi India president Draupadi Murmu na pi ki warol khanar pada ngarang koi MP Bimol Angomcha koi Angomcha Bimol ngang phongdok ki wafam si mayang koi vital su oi aduga pau si sing su phadana mapung phana phonari haitari yamna mai pen da Manipur da thoi ba hausi ki leiba situation sing matang da yam marik chumbari polom min tatruk lom wanga phongdok ki wafam si kamai yeng de akhoi ki leibak si ki president ko Manipur da na governor na haitai state assembly dana ado governor si kanoki akhoi president sina torisi sahi amagi manungda ahanba phamba session je seida kanona president na magi wakhra adum makoi thamba haise adum sanai hai magi address tu yam sangna adum pi adagi Manipur su adum ngai Manipur su tangta de hodoi na aho bo misri da sahi amagi aho bo misri da akhoi governor gi address pi gani address si piru matungda koi motion of thanks aina koi government ki side tagi haitare ruling party ki side tagi thagat pagi motion ama koi pass tausi ena mana adum koi adum pukane adu nahan kanona mana puthopon mitu da koi prime minister na adum madui poto haire tangra matungda madu khanan na bani khanan na basi minini naina ba yai humni naina ba yai parliament ke mai naina raga madu pass tauduini adwain torga dei khanan na basi da saruk yabasi handaki matang si kanona government si lakra matung dai anirak surbai na khali mamangi da su Manipur da thoi ba thodo wathok si matang kari da pan da Manipur haiba wai ma se si pandi ado handaki su parak ta buduni do ado da Manipur gi MP oina Lok Sabha da leiriba koi Dr Bimol akoi jamna mana ngarang si yam phajana haigre ai angak phawi manas mana phokdok pudu akiba amata yaudana hojik oidiba amasung thokiba thodo wathok mayam singsi ma sat litharakpa aduga yamnek sengna panba aduga matam si yamna phajana loba ko haitare ko mangon piribe matam do adudagi hena adugum matam ama loksallaga mana wa ngangi basi ai thengnei ado akoi miyamna matamamda haidan akoi parliament ta salaga khoi uiruduini kholuduini gaina hainaba mayamdo oje khoi ure oje ko miyamna khoi masin maya kanba den adagi lai su haiba adagi leipaki khanba mi ama khoi nagoi khoi lamda bado hojikti mana ngangiba mayamdo na o ma si kai makradi mayamdagi tongali haibasi akhange dano je ko leipak sara salle malemgi miyam punamakta khoi Manipur thoi ba thodo wathok mayam si mana thamme then adagidi leibak sigi oiba legislation mayam do da khoi loina Manipur kai dawrige si samak prime minister su ikairam gane na khali union home minister su ikairam gane na khali ado mana posila kanda an bada mana haibasi sumaina hai Manipur gi issue se to kaiba issue amane na noina khanbar yaroi somoi sini masi national issue ni ese mana han batami se issue ne ai chumbra su chumene kali Manipur thoi si moina di a khoi faida legacy ni amoi masena dum haraktan tawbani ama tawbani mai phajani gaina center na lowo poto adu tawganu na mana yam phajana haikre ko simatami adagi similar kanda asuk yamna luba Manipur thoi ba sa luba thawdu wathok ama thoi ngai sida 2023 gi mana August da phamki ba Manipur Legislative Assembly gi mifamda thoiba mayam si nainabagi mahutta ko only 1.5 habadi pung amam kai kaki assembly phambaga lusinki kaina mana madugi to bokta khoi habadi government sina tawisi kaino habadi a center su mong chumna tawidre state su mong chumna tawdi haba poto mana parliament thami simlai ko adagi di khoi honorable chief minister na phungdok ki bo phum khara mana yamna serious bo phum khara thami unified command mangon dagi lofok phikibagi matang ama pale ko ma maduma palli ado mana ex khoi bureaucrat amana paire siniko lepaki kenose aduna chief minister na haiba man order to bose central forcing na inde ma simsuma thami ko yam pajan thami central forcing na inde adagi di den
माना महाराष्ट्र की पोट अमसु पान पंचलिको मणिपुर के मानना महाराष्ट्र की सीएम ओइबा मियोय अमना सीएम अमना अखोगी कनोसी मुंबई सिना माना लेपाक माना मदुगी दायित्व लवी माना ngai aduga den mumbai nataba ate महाराष्ट्र की सरुक सिंगदुना कनोना सेंटर ना ngai माना माय हाइब माय तोंदना मणिपुर सु अखोगी चीफ मिनिस्टर ना हाइबगी मोंग माना हाइदोको अखोगी कनोसिना बेली सिना अखोगी अमना पाइबा पार्ट खरना मणिपुर की पार्ट खरना अखोगी कनोना अखोई यूनियन होम मिनिस्टर अमित शाह ना पाइखरे स्माय तोर माना थमी अदुगा देन अखोगी मणिपुर